Hello, I giving Boboy na may rakpam. Nahanam pumas di sorgi wapaw ta na bagida maglakpiba ang sige da magkatagachari. Agi prathna di nahak na takdi ba wapaw ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba ehak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhandigano. Adu ba wapaw sige mapal na. Naging lupa hinanong siba, naging luching mo singbo hinanong siba, at quite maruoy na, isori matik mga na maghingba punsi da chakot pa adu, eki pratana ni. Ibang umaki wapaw, taminas. Ya kaluna na Mark nipan pada kuntraga mari dagina kuntraga nipan hangdokpi. Mark chapter 8 verses 34 to 38. Adu mahang miyam adu manakta sibok singalone na kausilami. Adu mahang na makoy da haiki. Kana gumana ay gitung ining labade. Mahak masambu yadzadasun. Mahang na masagi cross lokotuna ay gi itung insun. Kana gumana mathawai kanjaning labadi madu mangjagani. Adu ay maram gidamak amasung apabawapaw gi maram gidamak mathawai thaba mi aduna mahaki thawai kanjagani. Mi amana tabeng pala pumba phangjaraga mahaki thawai mang labadi mangonda kari tongsabage. Mi amana mahaki thawai ga kari ka onagadage. Nupa nupi lana bagi thabak tauba amasung papchen ba miron asigi marakta kanagumana aigi amasung aigi wahai gi damak ikai rabadi migi machani paduna mapagi matik mangan da aseng ba sargidu single lone na lenglak pa matamda mahak na mahaki damak ikai gani masay sorgi wahai ni prathna taus ipai sor ikut mateng pangbi eikhogi imang dariba Khristabu wahai ase iba yamna lumme haiba ase eikhoina puba amasung thangba ngambagi pangal leite adubu haiba ja chummane aduga haiba se eikhogi ningthau Kristadagi pirakpa yathangni aduga haiba se thajaba oikraba eikoi khudimang infam thokpa mane Marmasani panaki thawai semugi akan mathabak subi eikoi amamda bhab taba pinabi eikhogi thamoi thumna wangang bi eikhogi apapata khana wakhal yauna wangang bi eikhogi atan mapunsi gi jaga khudingmak sengdo haugat hanba phawbai bungon hana wangang bi na ki wahai gi mapal Christ bi ipa eikoi gi akiba jaga singzut bi aduga Christ bi aduga jaga tasu amni khudimmak seng se maha ki mapal ngam han bi gani amasungam gani eikoi pap singut pi eikoi laithok punsi singut pi eikoi na nagi thawjang bo amasung Khristabu ningthau ama oi han chin na hai boiba targsu punsi nei hingdaba jaga sing adu mek singut pi aduga eikoi bu Kristagi pangal na nahaki thawjal na amasung thawai semugi thabak subi bagi mapal na Kristagi tung inmagi mamal sing ase pi duna hingba thajaba amam oibada eikoi bu semgat pi kaibu chakhat hanbi nangi mingidamak ningtholi bakidamak anduga Kristagi lamgidamak Yesu Kristagi minijebane Amen Thajabasa na sing eikhoina Yesu Kristagi tung inba oiba taragadi eikhoida mangjabasing sodana laigani Kristagi tung inboy ba taragadi naki punsigi pandam naki punsigi pandam phawa mang ba yai nang na oning liba amus nang na khanging liba khudimo sing do khang ba su phangi da ba yai Khristabu tung inba oiba taragadi nahak ki khwaligi nungsiba mising nahak pusu thadokpagi matam lakani thadorakani
Khristabu tung inba taragadi nangondagi aduga aingondagi eikhoidagi khoi ginung siba imung nung sing khair le kai sing sagina tai khudi mon ekoi inthokpa oigani Khristabu tung inba matamda awaba khangani Khristabu tung inba matamda nahakna hojik tamliba larik laisu khudimok sing adusu tamba phangkhidaba yai duga Khristabu tung inboi bataragadi nahaki thawai phaw mangani kari dam kno khudimok sing mangadori do maramdi hairiba du Jesu Khristabu tung inbagi mamalne sebok oibagi mamalne aduga hairiba adune eikhoina mark pandup nipan gi pada kuntra ga mari dagina kuntra ga nipan phawbas da eikhoina uba phanglibas now mamangi nungaijingi mamang aduda hiram khara da ayhangna samdokre mark pandup nipan gi kuntra mari dagina kuntra ma phawbas samdokre adubu asigi wapa ase amukana samdokpaduda mathau taba amasung maru oi haina hangna khanmana maram orakanda makoktagi ekhoi ngasi amung na hona namung yengminagani aduna Kristana mafam asada mahaki sebok sing khaktung natana atopa mi sing busu mana kauselaga mahaki tung iningbo iba taragadi wakhal khanbaga lona makhoi pigidaba mamal adu khangna inba Kristagi apamade aduna magi sebok oibagi mamalgi matangda Kristana phongna haiba haureise now karino adu oiba taragadi khoina khangadorisen here's the one big thing the main idea from this passage or portion of scripture and that is this maru oiba bisoi Maroi bihiram wa machang adu asida lay Thajabasa Khristabu tongjanaba eikhoina eikhoi esabu mangjagadabani Christians we must lose ourselves to gain Christ ngasi paminakraba jaga sigi wahai edusine warolo adu asine Khristabu phangjanabagi damakta khuding mangjagani mangjagadabani now eikhoina hira mari thona yengmegani verse 34 sidi Jesu Christ gi tung in ba matamda changba thak or parameter dane verse 35 asidana Jesu Christ gi tung in ba matamda eikhoi da mangjai han di khanba adubu adu ona tenabada oiba aduga verse 36 gina verse 37 phawba sina thawagi mamalgi matangda Jesu Christna tambibadu khoi uba phangai aduga verse 38 haribase Jesu Christna khusel wahaigolona mahang losinga asigi tambibase so for verse 34 this is a parameter of discipleship the parameter of discipleship verse 35 here is a paradox of discipleship we'll see the paradox of the discipleship verse 36 to 37 the price of a soul or the worth of a soul and then verse 38 we'll see Jesus ending this teaching with a warning verse 38 so the parameter the paradox the price and a warning verse 34 now asisang ring mangda Jesu Christ na mafam asada mahaki tung ingadar mipum khuding maksing or tung ininglaba sing adu the magi sabok taran thoi verse 34 adu matungina adu ga magi sabok taran thoi do khakna tana mana miate sing chu loina makausal loina makausalagani man asigi tambiba haurakaduje mahaki tung iningbo oiba taragadi kari mamal pi mathau dagna hairakaduje na kari gidamak Jesu Christ magi sebok taragani thoida khaktang tambirambu dagi mayam loina makausalaise Marandi Jesu Christ na pigadoriba yathang ase or Jesu Christ na haigadoriba amasung mana tawgadoriba demand ase sebok taragani thoi khaktang adugi natte adubu mangonda mahaku masiha ama oina kanviba mapu musung prabhu oina thajaraga taibang pambada mahaki tung inge haina haigadoriba amasung hairakadoriba mioi khudingmak na amasung khudingmak na hingdaba punsi mahingadune aduga Jesu Christ na mahamasada mahaki tung ilakadoriba mising adu yengoi batagadi it's very peculiar yama tongal taibang panbagi oiba angamathau singa Tabang panbagi ning thona de maki missing tung inanabagi damakta hai matamda kari haigani phangal aphapo chingdong akta kari phangani samsam hai boy taragadi eikhoina vote ki matamda vote ki oiba campaigning tawu matamda lebliba candidate sing singno kari hai makoina kari tawgani sorok pu sengani thabak pu pigani haibo adudagi di laikai samaj asida reba awanang khuding mok sing lona meng aphaba ngakta ne hairize magi tung inanabagi damakta but this king is different this leader is different because his kingdom is different. Tabang pan bagi ning thole ba Christ ning thole ba ka manade ma di kari digi hai ba we
magi tung inba oiba taragadi makhoina thengadaba amangba du matang haiba hoi aduga haiba se Bible matung in Christianity ni haiba se Bible matung in Christian gi punsi ni haujikan gi madam TV da or YouTube da Jesus Christ thaja boiba taragadi awaba na thengoi nungaiba na pik thangani parika pass ogani anaba leiroi chin thiba ngakani Jesus Christ na tambi deba maong tambi ba missing aduguma missing wapau takanu aduguma missing ni labna chelo Jesus Christ thaja boiba taragadi ningba thungba ngakta ogini haina tambi ba khudimok sing do norok tagi saitana thadorok ba chin thiba missing ngaktani thaja kanu aduna Christian verse 34 asida haiba missing no kausala aga magi demand adu pi ba hoi adu thaja besi announcing haiba sida eikhoina checksing gada jaga ani khole ihan han badadi Muhammad da Jesus Christ na haiba sing je tawbagi mapal na magi sebok oini haiba nate or atopo londa da haiba sing je tawbagi mapal na Christian oigani aran khom phangani haiba nate adu Christian hai se magi tung ilaglabadi meaning Christian oirabadi aran khubam phanglabadi asi punsi meng se hingani haiba aran kubam se thawjagi mapalna Jesus Christ kakang thajabagi mapalna thabaki mapalam natte adubu haiba thawjalam sung thajabagi mapalna phanglaba aran kubam adu Christagi haibi inmagi punsi adu da mamal piraga hingba punsi adu uba phangani adu ani subadadi haiba Jesus Christ na haiba punsi magi tung inmagi mamal pibagi mamal ase eikhoi gi pangal na piba ngamgani natte we cannot do this on our own. We cannot live this life on our own strength. It will be a tremendous fallacy for us to think that we can pay this price on our own strength and might and wisdom. No, we cannot. We cannot. Eikhoi pangal na, eikhoi gi losing na, eikhoi tawang amana Christian mafam sada hairiba mamala se pin hana khan mo batare adu natte hairi Jesus Christ na je pare noi ai tungilaba noi ningri ta age ai noi thokpa ma tawro aduga ai di noi ne kalbir ka ma aran compare keno yare adu noi thokpa tawro natte Christian asida hari se no we'll see here ai khona tawbanga mo de khuding mak singa se karigi ma pal haina hai boy batar gidi Christ ga mat or bagi ma palane karam haina now aduna sigi parameter sigi mamangda hiram khara eikoi make sing bhaptas yan han badadi Jesus Christ na hai ba mafam ase da mahak na magi sebok oina bagi magi tungin magi mamal pi bagi matang da hai ba se mahak na thaujal amata yaudona hai ba wahai na te karam haina khangani mahak na hingalab matung da sirag hingalab matung da sarga karam da mathi pan kungani pan adu da kari hai iroi loi bada verse 20 da du yengu aina na khoi ga tabang pan bagi aroi ba power tatna loina na lei right so Mati panu kunipan lo selakpo mata madu da Jesus Christ na hai do maki missing aduga maki hai be ilibasing aduga maki tung ilibasing aduga maki apamba thogol adu tawbu matamda maki missing aduga loina ni hai na habni adu oiba taradi karam hai no asing mamal pibi gi punsi hinga du se mamal pi de badi we have to pay the price to follow Christ but how through Christ and his grace by who we are in Christ by our union with Christ Christ ga eikhoga amat orbagi punsi adugi mapal na aduga eikhoina Christ gi mapal oireba adugi mapal asi punsi eikhoina hinggadorine karamaina Ramde Jesus Christ na taibang pan ba si that pap chen mag missing na mag la kan dharma jama punsi adu hinge sira adu humni subnu mi mag hinggadle aduga mag hingat pa adugi mapal mangon thasara ba khuding mak sing aduda hai bagi pangal khudmok sin mapung phana ya holle thasaba khuding mak sing da magi thawai gi loine bi loine mak lai aduga hai loine bi adugi mapal na Christ thaja kraba khudimok sing adu Christ na oiri ba aduga loine mak oiri bane ma kamata oiri bagi mapal ma gi sibada amasung hingat pada aduna Christ ga loine na hingat minaba aduda su amat orbana maram orakanda ma gi punsi siba amasung hingat pada amat orbana maram orakanda eikhoi ase sorry wagi tami bagi matungina ma ki awanang da su eikhoi saruk phangba missing ni aduga hai ba punsi da eikhoi hingado ba amane Remember Jesus Christ na mapamasigi first section na doon. Peter na Jesus Christ kanano na hai matung doon maki awa ba khang do adugi matang na makai ba ko na tang. Ado ay ko na yeng. Mahak so na sigani. Hai ba masiha si isorgi masano pa Jesus Christ si sigani awa nang khang na do humni subu no mit hinga kani. Right?
Adon Jesu Christ gi mahaki matik mangal gi masung mapana ko wang thangpi gi lambi ase cross ki lambi ni. Aduna mangon da thazaraba khuding maksing asina phangadu matik mangal gi punsi adu Christ na chatkiba cross ki lambi adu na chatkadu toribase. This life is ought to live by every professed believer, genuine Christian. Why? By the virtue of our union with Christ, not only our union in His life, death, and resurrection, but also in His suffering. Why? Because in the previous section, Jesus already taught clearly that His way to glory is through the way of the cross. His triumph is through His suffering. So if we are with Him and in Him and He in us, our way to glory, our way to triumph is through the way of the cross and way through suffering. Ado karigidamag to asing mamal pibagi punse ko ni hingadorise maramdi eikhoi mamal na lairaba mising. Why? Every Christian ought to live this life of paying price to be Christ's disciple, because we all were bought with a price. We are not our own. Christ's blood has bought us, our in and out, head to toe. There is nothing in our life, in our body, that we can claim ours. It is all of Christ, all of God. Our soul, our mind, our strength, everything is all of Him. There is nothing that we can claim that this area of my life or this area of my strength is mine. No, we are bought with the price. Karigidamag to eikhoi hingadoise maramdi eikhoi Krista na mamal pido lebireba missing actene. Krista na cross mathak ta ilising na game mangda mak ni hingba masung siba du gi mapal na masung hingat pa du gi mapal na eikhoi pap ki minai oirame eikhoi satan gi bondi gi makhad larem adu gi pangal dagi adu gi awan khuding mak sigal dagi Krista na mahaki I amasung punsi pi ba gi mapal na eikhoi kok tag na ton nung amasung pal khuding mak sing ase mahak nga laibire haujik hingli ba eikhoi nate Krista gi mapal na eikhoi punsi gi jaga amatada mahang laibidriba jaga amata leite eikhoi gi hakchang kayat amekada eikhoi gi ni haina haibeba jaga amat leite chila nausing har bisa ko yam toina kauba punsi gi jaga amane still eikhoi punsi eikhoi gi oibagum na khale matam eikhoi gi oibagum na khale paisa eikhoi gi oibagum na khale aduga punsi gi matang na lor ko do decision khuding mak sing ase eikhoi gi aning ba eikhoi gi apam ba eikhoi gi nungai ga do ba eikhoi gi pelhan ga do khuding mak sing do khala kan lo ga do ko gum na khala do not let us remind of this truth asi yesu ma sa mo na sing ning sing se eikhoi gi natte Nahaki nate. Aihaki nate. Christ again. Sure again. Christ na laibi reba na maramoraga. Eikhoi mangon laibi do na maramoraga. Mahaki pangalam sulo ni bibida ko de wasak bibi na maramoraga. Here comes the demand. Here comes the demand. Because of our union with Christ, because He has bought us, because He has promised His indwelling presence and grace to us, here comes the demand of Jesus Christ of following Him and paying the price. So what is the price? Karino mamaldo ihan hamdadi kanagum na ikitungining labadi Krista kitungining labadi mahak na masabu yazd ihan hamdasine deny yourself masana masabu yazd karino isana sabu yazd behind harise isana sabu yazd behind harise Amram dai boy tar asam balonda da ai yaningba ai gi apamba ai gi tongzaba hiram khuding maksing adu amata natana ishor gi apamba Krista gi aningba Krista gi togal Krista gi ming Krista gi thagatpa Krista gi matik mga adu gi damak hingba punsi adune. What is denying self? Kaino isabu yazada behind harise ai amasung ai gi hakchang gi apamba aningba khuding maksing amasung ai gi hana hai hiram khuding maksing asida mai haiduna isor amasung Christ aningba khuding maksing do the hoi haibidune. What? How does this denying of self life looks like? It is to say no to ourself and yes to God and His will. Nang amasung ai sa kanagi damak hinge ako isa gi damak yam hinge. Karigidamag to na ko taliba paisa sing karigidamag to na ko honorible khudimok sing say oh ultimately missing mateng pang ba imong sing mateng pang buhay ba so ultimately ako isa gidamag to na ayam lo ni mag ay nungay na bagidamag ta ay ko isa kar santi on le na bagidamag ta adu mafam sa hari ba sa Jesus Christ natin de ay gitungin ngito buhay ba tar gadi nang nasana na sabu yaza kanu kanano yaza kadu ise ay
That is what Jesus is saying. Karigumba, magi tungin magi sebok sing makoy masana masabu yazda boy bata makoy ne yagadu se kana kapting no Christ kapting kana nate ai ngon dagi horoga ai akoi bita lebe khuding maksing ai gi nungsiba mi oi khuding maksing ai punsi gi pandam khuding maksing ai gi aning ma khuding maksing amarom da hype oi bata ga targa desane Christian hair se nahak aina leire nahak aigi khutpham ne aduna nahak hingba punsi adu ai hak na nahak ki damak hana lang apha thaba khudimak sing ase hingna bui damak aina nahak pu kambi bane aduna asi punsi ase de hing aduna isana bu yadabi punsi adu hingba matam da thada bisil na so ekoi na pama punsi banate adu bhar bu dekho ki ningthau da gi lak ma ki ya thang ne Tebang pam betul lebih kana amatana eikhoi eikhoi papi kan bi banate kana amatana eikhoi kita magde sibi banate kana amatana sargi pambal thado ki banate kana amatana eikhoi papa se kan binna bu kita magta masaka tho ki ba kana amat lete Christian natana mapam masada Christian ma ki tungining bo ibata ga di ma ki aning ba masung ma ki apa ma khudi moksing adu da chatna ba tauna ba amasung hingna na bu kita mag kauri ba makau ase achumba mangne du oi pham thok mak ne maram di maha khaktang na eikhoi bu kan bi dun leibi bane Eikhoi napal, eikhoi mingchad, eikhoi nungai ba khudi muksing adu gidamak di hingba punsina tana Christ gi mingi damak Christ gi matik mangal gi damak aduga mahaki thaujal amasung mahaki thaugal gi damak mahaki aning ba adu ayaki aning ba mahaki hoi adu ayaki hoi mahaki mai adu ayaki mai mahang ne ya ba du ayaki ya ga ni mahang nungsi bu ayaki nungsi gi ni mahaki aning ba du ai gi mafam ne mahang na tha ba chat ga ni mahang tham ba da lei ga ni aduga mahak na yai hai ba khuding maksing aduda mamal khuding maksing people oi ba tar punsi mang oi ba tar ga su mafam adu lei ga ni maram di Christ na hen pai adugi punsi adune sana sabu yasda bagi punsi This life of denying self is to say yes to Christ and no to ourselves, because there is no one greater, no one better, no one lovelier than Christ. Christ again nungsiba Christ the Gena Paba, Christ the Gena Matik Leba, Kanamat like the Nangamusungam. Christ is better than our life. I could put you Christ the Pay. Christ is better than your ambition. Christ is better than your family. Christ is better than my wife, my children, my family, my security. Christ is better. Christiana henape. Naki mungdagi. Nangi pesado dagi. Nangi punsido oini pandamadu dagi. Ai haki nupi dagi. Ai haki chasing dagi. Ai haki punsigi oiba nungai ba sing adu dagi. Sara hendaba punsi yumawang wada leiba kata hiram kuding maksing apamba kuding maks gadi Christian henape. Christ is better. So number 1, deny yourself. Adugo ani subadana kari. Masagi cross loko tunai gitungilo. Carry your cross. The demand is to carry our cross, not someone else's cross. Aigi cross. Atopagi cross na de. Aigi cross. Now, I'm going to cross it. Hai matam. I could walk the lights. I could put it on a little bar, right? How's it matam that even Good Friday, do Easter Sunday or Resurrection Sunday, I see with the church. I am saying that matam the church bring the cross hang up on union and cross ki lik siba pajaba ngatane cross. Ornament amani sana onesu sine lik onesu sine purit onesu litne tattoo onesu hakne tohan mo ongda. I could get them up to the cross I boy with target. How's it matam the I couldn't cross I boy with target. I Christian have a target with them. I'm chow talk about them, right? I don't Jesus Christ matam say cross and have matam adu gumatanate. Jesus Christ na cross push no have matam da hai base. Kanagum lagi tu meaning boy batargadi mahak season hai. You will die. I mean Jesus Christ matam the cross pu bakana amate hing na halakte. Jesus Christ ki matam da cross pu ba mi khudi mak sing adu sina na bagi da mag chali hune. Jesus Christ ki matam da cross pu ba mi pum khuding mak sing the mi sing it tin sit pham ne
Yesu Christagi matamda cross puba missing the mayamgi tukut chanapamne. Mayamgi hangoina pamne. Mayamgi yeng katnapamna te adubu yeng tanapamne. Aduga quadigi bataba tabak tobagi, aduga quadigi octaba tabak tobagi damakta heart pa mini haino utpa yamne ikaining I oiba masakamane. Adune Krishna pamsa direct haris. Now Krishna Sidri. Adu Krishna Sida po oiba targasu matamasida lem Jesu Krishna gitada bising amasung magi se boxing adugum adu lemba missing aduna cross palak matam da makolo namang bhap taramgani. Amne adugi matam adu the Persia sing season lemba mane aduga Rome sing season ba quadigi sathi badu quadigi ikaining ai quadigi hantaning ai oiba makal gi oiba war chairak piba makal mane cross se. So Jesu Krishna haris ne. Aigi tungining boy ba targadi na koi sigani. Karida nangi aningbada apambada even nangi hakchang phawa yauna nangi thawai phawa yauna sigani nangi thawai thaba phawa yauna hak sigani kauna na igi tungini boy bata ai sebo oning boy bata targadi ikaiba nangani awaba khangani adugo si phawa sigani ura mafamase Jesu Christ na haise mafamase Jesu Christ demand tawrise ko ge pungkun mari gi matam khara natte right I bank account paisa ghara gi wari na asida Jesu Krishna tawrise punsi apumane aikoi kangbu khara amadi aikoi gi marta kana gumba khara amadi matam khara mangba adagi di sinukta khara nganna laga theng hanba khudung sing asipawa hapta amag manu sinukta matam piba sipawa yamna luna khan matang like Christian mafam sta hai ai noi sini ai tungin boy batar gi here Christ is talking about giving one's life and what we care about or that few time right. That few money. When Christ is talking about giving up our everything, even our life, that is a demand, brethren. Thajabasa now saying Christian eikoi dagi hangli bamsung Christian eikoi dagi hai base eikoi punsi apum bane eikoi thawai asini eikoi hakchang apum basne atai kariyam matanate nate eikoi yam yang logum je Christian mafam sadaj matam khara piu paisa khara piu adagi awara pa khara le adu khara piu nate punsi siba you will die. Nang sina gi tungin boy bataragadi nang awaba khang na gi tungin boy oi bataragadi thajaba yana chumna nahak na ai aning basigi matungin hingbo oi bataragadi adu oigani na adu oi bataragadi wa ngang be kari gi mak no Christian ayam basin singsina hojigi matamda awaba khang na bagi maramdi o maramdi ai ko ni hingada punsi mahinga se taibang pan baga mana ba mong ko hingna ba yam no hone Yari mo kay di thasa da ima ipa da gi thasa da imgon da gi thasa da kay le kay da gi yeng thiba phangdana ba hone mayana nungsina na ba gi da mak lone mo hone ai ko gi izzat ai ko gi ikai khum na ba ai ko gi apam ba khiram khuding mak singa du da ai ko punsi pisil laga Christ gi hai be in ba gi mahuta mafam khara da compromise tawni asida khara yasna ba purakani aswai da sukara dum yasna ba dum purakani adu aswai da khara dum yasna ba dum purakani adu yang pak tak nani yang matam nadi yasna ba punsi adu ni yasna ba purakki purakpa ngak to obiduna maram orakana mayam sing ai koi Christ gi tung kramani ilno haina haibu da taseng na udo ba maram orakana o iman mane moi kai dawe gi nong phadok pu hapta am nong phadok chap pu gam kai gani adu gi mai kai du loina mak lai je Karigumay ko na Christ ki tungin ba siya lum naman sung luno lo ba galo na isori wa gi matung na punsi je hingbo iba tage thada ba sila na sing ai ko kwado gi nung si mi sing na so ko thadoro kani soidana thadoro kani ai ko awa ba soidana ka kani nang am sung ai thaza ba imung manung da lai ba oi ba tag su karaman nang am sung ai punsi hingba ge thaza ba imung manung da hingli ba punsi karaman ni hingba ge nang am sung ai punsi se yenglaga Aikoi gi akoi bida laiba thas da bichile naw sing imai pa sing khuding mak sing pokminari ba mari mata sing aduna aikoi se Christ gi tungin ba moina ubra or makoi ge chamana ba mi moina ubra karma punch nang amusung nga sing no mede hinglise karma wang no khone ngang se karma mo ongi matam khule no khone le se Christ na yada ba hiram khuding mo sing da yad han lepa ado khoi kayam to na to boge Isor kang da basing na makoi gi mang be aba punsi khuding mak sing adu gi da mag check sin hing na ba hone nang mo sing check sin hing bra And here comes a paradox verse 35
Kanagumana mathawai kanjaning labadi. Madu mangjagani. Aduba ay maram gidamag amasung apaba wapaw gi maram gidamag mathawai thaba mi aduna maki thawai kanjagani. Eikhoi khalise isabu yazdabagi punsi amasung cross pabagi punsi eikhoi mangani hoi eikhoi soidana amangbadi soidana leigani. Adubu Thajabasa nausung Christian Muhammad da harise sini. Eikhoi gi amangbadu eikhoi gi atongmane. Aduga eikhoi tong hena khallaga paiga leiba khudingmak sing ase Krista amasung magi wahi amasung magi aningba amasung magi maram sing aduga yengrakpa matamda eikhoi tong hena khaliba hiram khudingmak sing tongmane amangmane aduna Christian Muhammad da harise. Isam samna chinglupta eikhoi gi hingma punsi asida Isorna pamba thajaba yaba Christian amo oina thajaba yaba sinuki member amo oina hingnana bgidamak to hotna ba matamda paisa tanba moong da hanthana talakpa yai aduga matam sing season na holna rakpa matamda wagani singluk ki thabak torom hiram khui masna thajaba na yawn na ba holna rakpa matamda wagani chokthab matang lakani khaurang matang lakani even misin udaba matang bo mayam lakani khangda matang mayam bo lakani adugu bu kari gu thajaba isli inausing adugi matam mangba adugi paisa mayam tangdabugi hanthana tanba adu punsi du kona ba sisinnarakpa aduga sinukta tinbaduna maram orakan atop imanama singa thadokpa horokpa aduga sinuk ki thabak thorobin sing yauna hona ba matamda awaba khang mathau tarpa hiram khudingmak sing kari nangam sung aina mangjaba aduga eikhoi gi damakta kanadaba amoin ukhlakpa oiba tagadi adu apangbagi wakhalni Christian Muhammad tambiri se kari no eikhoi na Krista gi damak aduga mahaki maram gi damakta eikhoi na mangjaba khudingmak sing adu eikhoi na loina mak phangani matam paisa pangal cheng phirol khudingmak sing oining bo oisano mangba maya mang bo oisano huiram khudingmak sing adu eikhoi na Kristana anirak suna laalaga eikhoi na sargada maki mang lepa matamda mang kraba khudingmak sing phangani na ki thabak mang ba yai na ki kayo kai gi missing nungsiba mang ba yai imung gi nungsiba mang ba yai aduga maru mapang sing loina mak thadok pa yai nang na nungsinari ba missing aduna ba thadok khiba yai relationship tat pa yai loina mak hiram khudingmak sing loina mak IAS oiba phangkidaba yai UPSC exam thaba ngam khidaba yai aduga nakoina pamliba college university phangkidaba yai khudingmak sing adu Thajabasa nausung Krishna anile sunu lang matamda loina mak phangani mangmanate amangba amata nate aina haibante Krishna haibane thawai kansaning ba mahag aduna madubu mangjagani aduga mahaki thawai adubu aigi amasung aigi wahai gi maram gi damakta mangjaba mahag aduna madubu kanjagani. The way to save ourselves is to lose ourselves. And one way to lose ourselves is to try to save ourselves. Isabu kanjanabu gidamak isori mang kanjanabu gidamak amatang aiba lambi adu isa mangba. Panggal mangba, losing mangba, gyan mangba, matam mangba, paisa mangba, thabak mangba, aduga ikai khumnaba mangba, izzat mangba, aduga phangi hiram sing loina bak mangba. Adubu thawai manglabadi maram ama khatang lei. Hai ba hiram khudimuk sing adugi damak de hingba. Mingchat ki damak, paisa ki damak, thabak ki damak, Mahai gidamak, ikai khumnaba gidamak, car gidamak, bike gidamak, yum gidamak, hingba. Adu singdu panglabadi punsi yare na khanbak punsi du hingdokpa. Jimmy Elliot kauba Ecuador romda missionary oraga heart khiba nupa am khang man harmam khale. Har mis asing mine karmami mangba yaba pot manglaga mangba yada badubu phangba singdu asing ba missing han. Now let us ask this question. Are we wise men and women? Nanga masungay asing ba nupa masung nupira? Thajabasa nausung taibang pamig iba poching na chet na matapay bigano. Man ding ngasi ginu mital lema paisa hayeng adu mang gini ngasi ginu mital lema imai pagi nungsiba or kayo lekai ge marum pagi nungsiba khudi mok sing punsi legi ni haiba mital leite adu ai kun ngasi ginu mital lema ikai khumna ba amasung mingjat khudi mok sing punsi oigeni haiba amata leite taibang pan ba asida simadi lengdre haiba kari amata leite. There is nothing in this world that is
called to be or that can which we can hold as permanent. There is no such thing as permanent in this world. Nothing. Job, career, love of the people, love of the friends and families, pride and name and money and wealth. Nothing is permanent. Everything is temporal. And what Christ is saying here, by losing those temporal things, you will gain what is eternal. So live for what is eternal. Follow me. Deny yourself. Carry the cross. Lose your life. And you will have your life. Eternal one. Adunay Krishna mafam asida harise. Mang ba yaba loy ba nai ba taibang pan ba hiram khuding mak singa se chen na pai da na asi khuding mak sing sibo mang ba gi mapal ai gi tung ilo cross lo khatlo nasana nasabu ya jaganu adu ga mang ba yaba singa sibo mang tho ga lomba nai da punsi adu na ki da mak to oijo adu ni Krishna mafam sa da hai se adu ga hai ba Christian ning thogi hai ba in ba adu asing ba oigani adu asing. So after the paradox, Jesus portrays the price of the soul in verse 35, 36 and 37. Hi, but Krista gitung in bagi mang tong ba or adu tong bi pa mang mas utla ba matung adu verse 36 pandu kuntra ga tere ka thawai magi ma du mang na ma phon sa makes an utle. Kari han phon ta mi mana ta pa la phon phang serab ga ma ki thawai mang la badi mangon do kari tong su bage mi mana ma ki thawai ga kari ga ona ga de. Now asi matang sida Jesus Christ na utli base is lalon itiki londa ne manas de season there is ai koi dukan pham matam da or say angka hot pa matam da lalon itik to matam da kayam lai kayam chat khi adune khone yeng total income total expenditure asde Jesus Christ na tawri se kaino okay income gi side adu da nang na phang khoi mo sen taibang pan loi ne mak adugi harau ba adugi nungai ba adugi mingchat adugi hiram khuding mak singdo yare nangi da makta phange pire na onda adubu nang na kai thokko ama khak le kari nangi thawai karam no logu dije amon dai bo ba tar ga de prithvi de le paisa khwai pai ba mi nupa amon la kan se ai gi ming le ba lone nangi ming le lone pire ngasi ni mi da sign jo tawre adu bai nangi thawai ngasi lobu tar no maru ama se nangi kok ta hapa ma tar ngasi karam no logu dije karam ba ko ona ga nang am sungai ningsing bra luk pan tara kan thoi pa tara hundoi da gina kun ga ma thoi phau bu da yaw ba apang ba ina khun manu pa gi wari do kari hai mana loine mak paisal le loine mak peksel le kari loine mak le dai gi da mak do he thawai nungai zaro harau zaro nang gi da mak loine mak pai ga thamaga le na wakal hai petang to adu gi apang ba ina khun manu pa do tabang pan ba gi mamang de ma apang mane te ma asing mane Maramdi magi nupi gi magi macha gi damang loyok paisa laga thamanu pa mane life insurance health insurance term insurance loyok paisa laga adu khakta na kai de mayam paisa laga tame bank account crore paisa kya leni hai ho kaw ma kai paisa laga ne thammi se magi masana magi mung na magi macha na masuna suona phau sina matam da lem pa na kona ga do mong tam pa magi matung in dia adu asing mani na right adu kare adu da ishona he pangunu pa ngasi ge hing da ai nang ge thawai lor ni nang tan jakra bu khui mosni kana gi oni oi pa tar ge adu ina ko manu pal gi pusi do kamai taram har khui mosin tan na gi da makta magi matam khui magi losing magi pangal hiram khui mosin loi na mak pisal lagane kana gi da makta ai nupi gi ai gi icha gi ai gi suron gi loi na mak nungai na gi da makta right adu khudimos no loi na mak paire loi na mak thamne adu ko kaino isona mong gi loise magi thawai kari tong jabale mong da kari tong jabale now pahum yam line ne pigum se pahum yam line ne pigum se wakal khal ga pahum pi ekoi ni kare oh map tong jaba kari mat laite right that is true adu achum mane tong jaba kari mat laite adu basi bunsi nang hingber yam toina nang mo so hingber na khoi gi thang de ai di hinge he ngai ha ki nungai ba paisa phangba ikai khumna phangba hiram khuding mak sing adu ai oiba taragadi pele nungai re kanam tana imung gi awapa sing je loimak mention gi boiba taragadi imung gi maisa langoi adu asida han do losin gi adu wakhol aingon na lakta aingon nakoi lakpa be khang de du aingon na dilai see amham asile ko lukpan taragani thoi gi
apang ina khun badagi wari du pa ra yeng boy bata su ma to pange amasung lal ha ba khang ha du tha ba sil na sung nang amasung e asi gi jaga sa dum hing ba khoi dum thing ne we do this ase koi to ase koi toแต่บางปานะปุ่มบลอยนะมักพังก็ทวายมั่งลับไปตรงจะบักการีมันเลยที่อาตุนคริสต์นพมัสนาริมาพมัสนามานะหังนี่บวางสเตปเอาคุมยาวการีตรงจะบัเลยปะเลยเตการีมันเลยเตอะดูไปตากที่หิงก็ที่เสกนากิดมักตัวโนการีกิดมักตัวโนหักจางกิดมักตัวนะโอทวายกิดมักตัวนะถ้าบักพังนับกิดมักตัวนะเอาว่าไม่จักคาราดูง่ายกี่แบบคุณที่มักสินโกงนั่นกิดมักตัวโอล้มนะแต่ว่าทวายอาศัยกิดมักตัวการัมบัดนั้นนั่งมาส่งเนี่ยท้าจะว่าอโมยนะว่าเขาควายตะกี้ลุมนะควายตะกี้เห็นนะขันก็ดูสิหักจางกิมาตั้งเดระโอทวายมาตั้งเดระจะให้หุ่มปูหุ่มรอมาพูดก็ต้องเห็นก็ต้องว่าหักจางอาศัยกิมาตั้งเดระโอล้มมันนายแต่ในอิสราเอลก็ดูริบมาส่งคริสต์ก็เลยมีนักก็ดูริบอะดูกิดมักตัวทรังตัวมาตัวตายแบบทวายอาศัยกิดมักตัวการัมบัดกิดมักตัวนั่งมาส่งเนี่ยเห็นก็ดูสิการิโนคริสต์นั่งมาส่งไอ้เด็กขันนิ่งๆสิ่งอาศัยกินมิตรการีกิดมักตัวโนคริสต์นี่เห็นนิ่งๆสิหักจางกิดมักตัวทวายกิดมักตัวยามนะจะมีคริสต์มาผมจะตายสิกันเนาะทวายกิดมักตัวมาหิงมาปามนั่งมาส่งทวายกิดมักหิงปะถ้าจะเป็นให้กับพิเศษอินเอาสิ่งนั่งมาส่งไอ้นะไอ้คนหักจ้างกี่การนะบุกิดมักหักจ้างนวานะบุกิดมักตัวคนในบ้านจ้างสิกันนั่งมาส่งไอ้นั่งสิกันมีแต่ท้าจะว่าอโมยในหิงก็ปุ่นสีสิแต่ไอ้คนทวายกี่การนะบุกิดมักคนนั้นก็มันเห็นเลยก็มันเห็นเลยหักจ้างรวมคิดทำกิดมักหักจ้างการนะบุพังก็ตัวพังดาววัดทุกประเด็นกิจูไอ้คนแก่วัดเขาโตเดอันดูมีเนี่ยแก่อุบิดบ้าอันดูก็อูรุดบหิรัมจักรอิสราเอลทับกทาวลตัวนั้นบกิดมักตั้งหลักป่วยตาอะไรก็ดีไอ้คนแก่ตัวนึงเดี๋ยวไรก็เนี่ยถ้าจะเป็นเมมเบอร์มันโอร์ก็การีการอะไรก็ดีเนาะไอ้ตัวเราก็นี่ไอ้กิมาทำลากันเลย right in verse 36 and 37 Jesus is showing the price or worth of a soul in a very he's using a language of very trading language, one of income and one of expenditure. In income, what did Jesus say? In income, you have all the world, its riches, wealth, name, fame, everything you have it. But you have one thing to expend, your soul. Will you take it? Aduna thasa bisil announcing. Wakal kala yang biya. Kari kita nang amusung ay ngasig numite hingis eh. Krista gitung illabani Christian or abani church ki member or abani habi nang amusung ay kari kita makto no hinglis eh thawai kita maktara or hakchang kita maktara. Now with this comes the warning, verse 38. Kari niyo. Nupa-nupi lang bagi thabak tauba amasung pap chen ba miron asigi marakta kanagum na aigi amasung aigi wahai gi damak ikai na badi migi masani pa na mapagi matik mangalga aseng basarga du chingalo na lenglak pa matamda mahak ki damak ikai gani. Here's a warning. Mapamasada Jesus Christ na piri se warning ni. Asigi warning se karamba warning no. Soy na thok da warning ni. Soy na thok da punsi ni. Lak pe lak tabe Jesus Christ anilok suno soy den lakani ma anilok suno lak matamda ma ihana lak pa adu di ma heart ka doru yaw amoy lak ye du si sigi humni su numit ma hingat ki adu anilok suno lak pa sidi wayen ma puone lakani tabang pamad lai krab ahing ba musung asiba loina mak mana wayen gani adu ni man haidu adu gi mamang Jesus Christ na hai se kaino tabang pam je ma Jesus Christ na karamaina identify the nupa nupi lana ba aduga pap chen ba kari gidamak nupa nupi lana ba now Bible da maron aribo wallet na bagi likes na yeng bo iba taraga di isor gi missing na atopa lai murilat bagi punsida hingba aseng bi isor na tana atopa isor sing muning laga lai muri sing bulag lai adu nupa nupi lana bagi punsine
So among the Jesus Christ na Harris ni taibang pan eikoi ni hinglibang taibang pan magi sebok sing hinggadori ba taibang pan so eikoi na hingliba taibang pan se aseng ba isor bu ning da na seng da ba sing bu ning liba sing ne adu gi ma ka mitumi wala na ba taibang pan ne adu ga pap to kar mai na isor gi hai be inde magi ning ba magi mit mang lu phai na hai ba jaga sing di chat lag hingba punsi ni now adu go ma pham adu da Jesus ba musung maki wahai bu Jesus kana aseng ba isor ne achum ba isor ne aseng ba masiha ne aseng ba ning thau ne achum ba kan bi ba pune maki wahai karino mayam na tanani ba sugum banate adu ba achum ba aseng ba punsi pi ngam ba achum ne hai ba achum ba ning thau ga achum ba wahai asiga ani sigi da makta lep ta ba kana amata Jesus Christ na mi gi macha nu pa mo ne ningsing verse gi wahai se Daniel 3 ki mi gi macha nu pa ne ma mai pak pa lan mi sing gi mako oi ba amasung mai pak pa nu pa adu ne sing nu pa se mana da ning thau leibak isor na people nupa adu na sig nupa se adu manas decision na se hai ba mi gi macha nupa adu na lakpa matam da hai ba mi gi macha nupa adu na lakpa matam adu da aseng ba jisu musung aseng ma gi wahai do ya ki da ba kana amata mahang na isor mapa isor gi mamang da yaroi amram dai ba oi ba ta ga disini Jesus Christ gi tung inba matamda amang ba di soidana laigani adubu mahak ki tung inda baduna hena mahak pu mayang mang di ikai baduna hena mamal yamba hele. So what actually Jesus is saying in verse 38 is this: to follow Christ will cost you everything, but not to follow him will cost you even more. Again, to follow Christ will cost you everything. Not to follow Christ will cost you even more. Mi singi minok may sa awa pa kang hirang nga ho adu gumba Jesus Christ na aina pamise aina pama Jesus Christ di ay bu bor pibi ngamba ay parka pa sa bibi ngamba ay bu imay pa nung sihan ngamba adu gumba Jesus Christ na aina pamise ay ganing ba pama yelak taba ato pa isor khang da nupi or nupa ka nung sinaba matam da yelak taba Jesus Christ. Right? Pap tawo matam da yelak taba Jesus Christ ay ganing ba do pangangang matam da yelak taba Jesus Christ ay gi pap thingak taba Jesus Christ ay ni hingning ba mong na punchi hingba matam da yelak taba Jesus Christ ay bu ay ni hingba matam khuding moksu yelak ka do ba ay na pamjaba nupi du bo non believer or isor masa khangre na thado wa gi do ba Jesus Christ or non believer na hadan thado wa gi do ba non believer nupa na hadan thado wa gi do ba Jesus Christ adu di ay pam de adu na ay ge pam sa na phangi ke adu ko na ma gi tungin gina adu ko mi sing du asa Jesus Christ na haji adugo missing da ani mafam sid harjisi Chris anirkshan lakani adugo ma wild pu ni lakani hauji mata masida taibang panu missing gi mamang le imung manung kair le kai maru mapang college khuding mak singa da Christa sibu ai gi ningtho ai prabu ai ma gi mi hana ya ki da amusung ikai gi mi aduna ikai ri bese amusung ya gi dise kana nate icham cham ji sunate adu wayen ga dori ga wild mapu adune while mapu du taibang pan mamang da ya da boy bata gi while mapu du na ha pu isori mang dam sung saga du sing mamang da yaro hang be bo hang disini thajabani haina hai krabana khoi khudima amsu khoi khudima kair le kai amusung thabak to pham sing da tuition to pham sing da aduga college campus sing da na koi Christian have a meeting na khangbra karu ma khang da boy bata gi ki na khang dri da wine gadore mapu adugi tung in ba ma ga loina na leho wine bagi numita mahang na bu kan bigani now adu bata argadi oslak matam I have 4 applications from this text yan ham this ni asing boyu mang ba yadaba adu tongjanaba mang ba yaba adu thado asing boyu mang ba yadaba adu tongjanaba mang ba yaba adu thado be wise give up what can be lost in order to gain what cannot be lost be wise give up what can be lost in order to gain what cannot be lost taza bisila now sing Krista khaktang ne leng da nungsaw Krista khaktang ne mang ba yadaba Krista gidamak tawkiba hiram khudi sing ne mang ba yadaba punsi ama khaktang ne
Isori wapok sandong nupa ko na haiba adugumna punsi ama khaktang ne aduga taibang pamada tawba thabak loina magmanggani adubu Krista gidamang tawba thabak sing adu khaktang mangloi Krista mangba nairoi Krista hanthaba nairoi Krista lengdaba nungjaw ne mahaki wahai amasung mahaki aning magi matungin hingba punsi adu khaktang lengba nairoi aduga loiba nairoi aduga mangba nairoi. Beloved, Christ is the solid rock, else are but sinking sand. As one of the preachers says, one life, only one life. Whatever you have done in this one life will be lost, and whatever is done for Christ, that will remain as the last. Christ will not lose. Whatever you and I did for Christ and His gospel will not lose. Everything else will be lost. Your wealth, money, prize, possession, everything that is on earth will be lost. Nang mas tayo pam ba ko jet na pai ga tham ne khali do khuding maksing. Ai gi nung sibin pi ai ngon gi nomon tra ga nomon soiden sat khini. Ai gi nung sibi charging ai ngon gi soiden nomon na tra ga sat khini ai su ma khoi gi nomon tra ga nomon di loine mak sat khini. Taibang pam le krapot khuding maksing jet na paisan ba se ising jet na paisan na khon ba ga chat ma ne. Amata paisin mga moy loine magmangani kada nang amasungay na khoi tungi punsi gi damakta yumpham thongli base leng de nungjaw Christ amasung ma ki thabak amasung ma ki aning masing sidra or atei mang ba ba punsi gi laingoi sing sing masaktara. Where are we building our house? Kada nang amasungay yum sarse nung thaktara leng masaktara on the solid rock or on the sinking sand. Where? Ani subadati ani subadati apang boy gano lomanai daba amang badu gi damakta ngai ha ki tongjaba tan gano apang boy gano lomanai daba amang badu gi damak ngai ha ki tongjaba tan na pap na amasung hakchang gi apam ba punsi gi napal mit gi apam na nang amasung ai gi manga tham gadu se ngai ha ki nungai ba khaktane ngai ha ki tongjaba ngayaki harauba ngakte ne aduga dugi poloidi siba ikaiba amangba thawai mangba mani paro ibnu pana kari hai mioi bagi mamita achumba man lambi ma hak lei adu har lambi adu gi poloidi sibane pap nan nang ma sungai wasa iba khuding mak sing sem pi gi do kari amata natte amata phangoi adu pap ki wasak pa du yam nungai ga do male yam na pen ga do male punsi ba dum leire ga do male natte leiroi mangani loina mak ikai ba da mangani amang ba da mangani adu ko tukut ba da loina mak mangani adu ko thawai mangani. Don't be a fool. Apang boy kum sendang ngamusungai. Don't be a fool. Whatever sin promises, whatever the desire of your flesh and my flesh promises, they are not true. Whatever they promises are but temporal thing, temporal joy, temporal happiness, temporal satisfaction, temporal name, temporal pride, everything is temporal. All of that will end up in shame, guilt, and death. For the writer of Proverbs says, there is a way that seems right to men, but its end is the way of death. That is what sin, the desire of the flesh, and Satan promises to you and I. So let us not be a fool. Let us not trade temporal gain for eternal lost. Ado bisile na sang nangi punsiam na kagado isorgi da magmagi missing da mag singlup ki da mag loina mag kaitho. Loina mag kaithok che koi. Adu oi bata koi khuding mag sing mang ban nai bu phangani. Expend your one life in the service of God and His people and His church. Expend it. Your time, your money, your everything. Whatever you have, whatever blessing that God has given to you, expend it for Christ, for His people, for His church, and you'll get what? Eternal gain. Eternal gain. Kui mo mang mo mapana, ting toki pagi mapana, lomanay daba kitong sa padu panggani. Aduna, ngay hak kinungay hanba aduna. Lomanay daba amang mo do ba apap magilambi nang amasung ichat kumsi. May we not walk down in the road of foolishness where we trade for temporal gain just to get eternal lost. And third, Krista dam tawa kango.
Maramdi matik mangalgi lom na da matik mangalgi lambi adu cross ki lambi ni. Krista ki damak awan ang kango. Maramdi matik mangalgi lom na da matik mangalgi lambi adu cross ki lambi ni. Suffer loss for Christ, for the way to eternal glory is the way of the cross. Suffer loss for Christ. Krista ki damak amang wadu kango. Krista ki damak akoy awaba kang matam Thajabasa ichilin naw punji chubugi sungoi oiroi. Punji chubugi sungoi oiroi. Taibang pamada lay isor khang daba ichilin naw sing na or mi sing or kairo le kai na Krista ki tung inbagi damak akoy da awa anang pirak pa matam da haiba awa anang aduk na akoy da kayam kuina lay gadoy no. Isor khang daba mi sing na akoy na apabawa pa sandok pagi maram na eikhoi da pirak pa yaba awa ba chai theng sing da khwai wang ba chai theng se kai no siba hatok pa khatane. Adudagi hena moina khari tawba ngamgudne khoi hakchang duda aikoina taibang panbagi oiba aroiba mit uisalaga siba matam aduda asiba hakchang aduda thang na mayam yansan gera adudagi tawning ma thabak tawgera aikoina adugi anaba ka su khangoi Krista ki damda akhoi awaba khang da bari chil now sing apabuwa pa sanok pa se box sem mades ai college campus manung khuding mak sing aduda aduga short has the missing mark lay matam ikai ba nang ba yai khoi nang gani hat padagi hen na isor khang da missing ai khoi da tawba ngam gudu se karino karimta laite kariyam mata laite adubu ek thang na ba mikup da kona phanga do bududi lomba nai da ba matik mangal gi punsi aduga Paul na Romeo nipan haibagumna ngayaki awaba siga aikogi damakta wasak piraba matik mangal punsi dugo changdam na matam da aikogi awaba siga matik mangal go changdam na da matik chare aduna hairse aikoi Krista gi damakta awaba khangse khang da ba yaroi aikoi khangse maramdi Krista na nang amasung ai gi damakta cross matakta mayam gi mang sibi khibane nang amasung ai ma gi damakta mayam gi mang hingba mathauta aduga eikhoina cross pu matamda eikoi khaktana nate pugudeba cross ase Krista na pangbigani maramdi Krista na kare mathi pandu tara kama thoida polum pu khudima aingon da changjaro aduga ai pu na thakta thangat ke ai pu yang se pu right Krista glone na pu minaga da cross ne hai awa khang bas de Krista eikoi glone na khang minagani soul na Christian sing ot panai matam da soul na Krista du Damascus kilometer thengna matam da kare hai soul nang na kare gi damakta aibu ot nei yo aikoina Krista gi mingi damakta thengna ba awan ang khuding mak sing adu Krista galone na khangmina ba ngaktane taibang pan bagi awa ba khuding mak sing aduna aikoi gi lomna da ba nungai ba sokhan ba matang ngamloi isor khang da mi sing nadi hakchang khatang manghalaga thawai manghan mangam da ne adu ba khoi Krista di hakchang amsung thawai ne manghan mangam no rokta and last mari subadi taibang pan bana yabi da ba adu achouba ama oibadi yai adubu Krista na yabidaba aduna aduki matik chauba hele. There's a fourth application. Taibang pama na yabidaba adu achauba ama oibidi yai adubu Krista na yabidaba aduna aduki matik chauba hele. The denial of the world may be great, but the denial of Christ is far greater. Taibang pan bana akhoi bu ikai ba pi ba yai aduga ninghan na ba punsi hingnan na bidam loin ma khona pai oining ba oislo kai su kai de thabak mang ba yai mang yo thabak tat pa yai tat chano yum thudek pa yai tan thok pa yai loin ma phang chano thadu chile na sing taibang pan bana ya draga Christian ya bo ba tar ga akhoi de mang jaba kari mat laite adu taibang pan ba pum na nungsiraga ya raga Christian ya da bo ba tar ga de akhoi de tong jaba mat laite ngaya ki kai ba ngaya ki sel thum ge wa ba ngaya ki matam karagi oiba hiram khuding mak sing wagani waroi habrante wagani adu haib awaba khuding mak sing adu ngayakini Krista gi chanbi ba amasung mongon mino ki maithong do akhoi mathak tangan bigani tabang pamana yana bachat kumse isor khangda ba singi aning bagi matung ina akhoi gi aning ba se sem kumse adu gi matam adu da khoi Krista gi da awa khangani adu gi matam adu da Krista gi thawja akhoi ne uba phangani see the denial of the world. It may be great. It may cost your job. It may cost your education. It may cost your loved one. But if Christ will deny you on the day of judgment, there is no one to save you. The denial of Christ, if the world denies you and Christ accepts you, you have everything. You have nothing to lose. But if the world accepts you, loves you and cherishes you and cares for you, but if Christ denies you, there is nothing you and I can gain.
Taibang pan adugi amang ba ani duda khalon se Kristna yadabagi amang budun hena lumme taibang pan yadabadu nate we will have to suffer. We will suffer and suffering is not a happy thing. Suffering is real. But if you are suffering for Christ and His gospel, that is blessedness. Christidam the overcome what the cookie democrat tozane. The harbor kudimok sings a cookie the makta Apabagi Pauni, Kari the Makano, Mam de Christana, Asibu joy to the hingat cray. Mahak soy than a lakani hingalabana maram oraga, Adu eikhoi the makta mana man soy than pibigani. Adu have a ningtau lay back, Adu the mark in a palminagani. Adu asking Mamal people, Kudimok in the among Manate have a Mayak in a Kangamardi, Lakadori Badu hingat kraba Christa Adune. Eikhoi Prabhuni, Eikhoi Ningtaune, Eikhoi can be Mapune, Aduga marketing tole barking tone. See, all of this paying the price of discipleship make all sense to a believer. Why? Because we serve a resurrected King. He is resurrected. He's risen. He's risen indeed. He will come one day. He will judge the world. And even though we may suffer a lot for His name, He will reward us. He will honor us. He will wipe the tears from our face. And He will love us. He will keep us in His warm bosom and say, "Well done, my faithful and true servant." Don't you want to hear that from Christ? All of this suffering makes sense. All of this suffering of this paying the price doesn't count nothing because Christ has risen indeed. We serve a resurrected King. Awanang kudi mo karisma tayo hanabi ko na eikhoi na thawgaliba Krista se hingatlaba Krista ni. Mga lak matamda eikhoi mitki pising mana tay thok pikani eikhoi buchena constant bigani adu hagani la o ai Thajabasa inai na ki damang tharang taro from masida lejero la nangam sungai adugi wahai pareng du taning dabra ai gi prana sung asandi adu nangam amsungai taning adu oi patagade Yesu Christ gi tungin duna mamal pi Thajaba am sing oise Yesu Christ gi wai amukhana kana gumna gi tungin labadi mahak masana masambu yazadasnu mahak na masagi cross lokatuna ai gi tungin sanu Christian ning thogi ya thangni eikhoi magi manaine magi pangalda magi thaujalda magi habinse prana tos ipai sor eikhoi sol hebna na khangbi eikhoi pangal wal hebna hana khangbi eikhoi mateng pangbi Prabhu khuna tazaraba khudimuk sing se eikhoi thamoi dagi mahei palhanbi eikhoi chakot hanbi eikhoi bu na ki aning ba punsi du hingjabada Christian hana khoi mateng pangbi khamdagi nizari Christ gi nizari ben amen